NPP Arunachal Pradesh के sitting MLA Tirong Abo amade maki imung manung di yauna puna mioi taret NHNI ni hana chingnab singna nongmai na kap tuna halam lei Imphal West District ki wena board masing ti bagi sem sabal loire thoning de thodok sing thoktan ba kan section thorang lokhat lehana Imphal West ki DC Nauren Pravina Fongor Laibak asigi hanagi Prime Minister Rajiv Gandhi na laikhidaba numit at lakpada laibak sinba thungna anti-terrorism day palan tawbagum Manipur da so palan thoran pangthokrai handaki exit poll thajaningai oide UPM sung masiga chanminaba party na punsilaga BJP yautaba government ma soidana lakani haina gaikha ngamne thajaba phongdokrai Amasung Hero Indian Women League semi-final da Manipur Police Sports Club na Gokulam FC Kerala Panjal Mariani da Mighty but Piramle Setu FC Tamil Nadu ga final da lambat tongmargani Ma'am kurumzari adom niyang bit Impact News ni hauze pungja sa pawgi maroiba pausing miyam na pijari National People's Party NPP Arunachal Pradesh ki sitting MLA Tirong Abo amadi maki imung manung yauna punamioi taret ngasi NHNI ni hana singna besingna etek shathadun hat krei etek asi Arunachal Pradesh ki Tirap district ki Boga Panida ambush shathadun hat khibani Tirong Abo kumjal sing ni taramari da pangthok ki Arunachal Pradesh Legislative Assembly da 56 Konsa West ki NPP ki candidate oina karakibani mark saliba chahi asida pangthok kadoriba state asigi mikhalda lamba taunaga da misak ni hari ngasi chathaki ba laibak tiba thodok adu Meghalaya ki chief minister Conrad Sangman awang bathakta yaning da phongdorkli loinana etek asibu sathariba singi mathakta akan action lokhatna na home minister Rajnath Singh amadi prime minister Narendra Modi ki pungning singshin kre suhairi Imphal West District ki waina ingna singna Mikhal thibagi khongthang paikhatna na bathorang pumbat loire Mikhal thibagi matamda thoning da bathodok sing thoktana ba kan section thorang lokhat lehena Imphal West ki DC Nauren Pravin na phongdorakli panbaya Relak suba Lok Sabha Mikhal ga marilena na Mikhal thibagi khongthang asi tha asigi kulum doida marilena ba district magistrate singda pangthok kadori banai Board missing thibagi nimit asigi mangoina na ngasi lamfel da leiba DC loisang na pangthok ko paumi singa unaba Nauren Pravin na EVM voting gi Mikhal thiner na ba counting center taret amasung ETPVS amadi normal ballot masing thiner na ba center ama yauna punna center nipan Mikhal thibagi khongthang sathagane ECI na piba Yathangi matung ina counting center kudimakta CCTV camera sing video coverage tawbagi khudong sab thamna na thorang pumba loire mak na makha taradun hai Mikhal thibi khongkhang ase ingna sing na pangthok na counting observer sing yongnarakle hayeng EVM machine na madi postal ballot sing assembly wise oina khaidok tuna hangsit ki ayuk pung nipan da ki Mikhal thiba hauragani laibak asigi Mikhal thibagi chana kanglon sing asida Manipur su yauna na ba District asigi oina su Mikhal thibagi mari lenana I pauga mari lenaba mio singi center thamgane paumi singi damakta net connection pibadatna regular basis ta mari lenaba nodal officers in paumi singbu counting center manung da pusinduna yenghan bagi khudong chabasu pigani hana phongdorki Every counting hole sings the Tauribe activities see from all angles capture taunana ba koi CCTV camera loine install tawre apart from that koi videography lawna ba koi madu arrangement loire aduga particular counting hall do purakadori ba EVM do magi store tawri ba strong room dagi hauraga dagi counting hall do tana lak sida every inch of the spaces masi loina ba ubu phangna se koi camera loin fix tawrga laire display si counting hall makhaida amana counting hall manung du tawribe activities mayam du unanaba display unit ama aduga then atopa unit amana strong room dagi puthoraga counting hall box da yamna akaiba toib leitana ayet leitana yam smoothly lai hebdo madugi keno yengna na display ni si mayam du uhangani sini sorok pa koi counting gi keno ta aduga then ngasi se koi counting gi all aspects se koi dry run commission gi makha da ngasi tawbani
Mikhal Thebagi numida sida Imphal West DC complex ya koibda CRPF company ahum yauna district asigi police personnel singna 3 cordon security system sizinaduna akan bamong da ngak sian gani haina district asigi ASP ke Megha Sundaran fongdokrei paumi singa unabadu da makna district asigi oina strategy location taranipan khaidok tuna ngasi numidang dagi tha asigi kulumdogi numidang foba akan section thorang lokot pa horagani pamda thaudok amata thoktan police mobile team amade anti terror squad team ani semduna leire karigumba pamda thaudok ama hek thorakpada khudakta reinforcement sanction mangamnanaba khongthang paikhatle loinana ngasidagi district asigi mafam kyada cordon operation sathaba amade mayai kaba nisa yu yoliba singi matakta drive sathaba hauragani hana fongdoki These 3 cordons city 100 meters the low hajariba sigi mathak chi da koina strategic locations mayam se security loin thammeba se even beyond 100 meters oiraga su koi gi naurem thong haijilakpagi adagi di samu sangi adai somda minor irrigation gi leiriba somda sub registrar gi office leiriba aduna haidok pasina up to langol gi area ba mase all together location tara nipanama all over Imphal West ki area sida identify tawi hana leiriba koigi security arrangement deployment mayam lei maru oiba mafam singda hana dai su tawrpa election siga mari leina daba masigi mathakta koina another 18 locations mukta static ngasi nungdang dagi lauraga hayengi 23rd ki nungdang sibokse koina additional oina thamjare Paumi Singa Unabatu Sarugya Kiba ASP Traffic K Sharmana Mikhal Haiduk Pasig Madilenena DC Complex Asigi Akoiba the cut point Tara Haiduk Tuna Chatoksa Sin Taubada Athing Tamgane Mikhal Haiduk Pagamarilena DC na Sakang Labamade Complex Manunga Sangmagi Ayaba Pirabio Natana Public Singa Complex Asigi Banunga Gari Sangbada Athing Laigani Fondoki Lonana complex manungda sangbai khudong sab fangdo mioi singi wenasu parking gi mafam tongan tongan khaidokna na ba sem sab pumba loire hena mak na fongdorki ASP Imphal West na panbiramba victory procession haibu da akoigi gari sing da loudspeaker yauraga bot ka bagi adugumba akoigi unauthorized DC na permit tawdaba loudspeaker siznarga lakpa victory procession sing da so koina athingba thamjari aduga madu tawba taraga di akoina they will be penalized as per law Amaramda Taratare Suba Loksa Mikhal Gangsit Board Tiga Drobasiga Marilena Indo Myanmar Ngamkai Satok Sachin Tingjin Kray Nipum Doi Suba Sam Rifles More Battalion na Ngarang Ahing de Hauna Indo Myanmar Ngamkai Paringda akan Bechexing Tarang Lokat Pagalona Ngamkai Lantok Lanchin Tingjin Kibane Indo Myanmar Friendship Gate number 1 amasung 2 Tingjin Magalona India Romda Myanmar Romda mi ambata Sangala Kidrey Tawungasi Tang Kulum de Board Masing Tibel Lorabamatung Tang Kunmari Fauba Sathaki Gani Hadi Laibag asigi Prime Minister Oinambar Rajiv Gandhi na laikidaba ngasigi numidasana lakpada Laibag asigi mafam sin mathungna anti-terrorism day palan thoram pangthokna bugum Manipur lenga nasu palan thoram pangthokrai kathokpa made miyam mateng pangnaba pangbana athoiba magunni khalliba miyoiba singna terrorism ge mayokta lep loidabagi maram laite hana palan thoram du athoiba methung len oina saruk yakiba Minister Karam Sayamna fongdokrai Panbayai Kumza Lising Machapan Manipur Tramatoyi Ngasigi Numid Me Kunmathoida Tamil Nadu gi Siri Perambudur the Tokiba suicide bombing it Taudokamana Prime Minister Oiram Rajiv Gandhi bu hat kibane Sahi Adudagi Hauraga Olakpa Sahi Kudingi Anti-Terrorism Day Haina Lebaksin Matuna Palan Thoram Pangtokuna Lakli An ba MR gi banket hol pangtoki be thoram da Minister Karam Sayamna terrorism na pire be saitheng gi matang da miam da pauzil pire be palan numit asina saitheng sing asigi mayuk ta lepning bagi pukning oiba inotam hapli mi gi patana ba amagi mang na ba khan ba mioi singna satharakpa khuzil thorang oibana terrorism gi thaudok sing asi mafam matam naidana thorok pa yai thaudok sing asi gi mayuk ta punna leptuna nungse sana na tangdu leitaran leiba kama oina na ba hona minesi hana mang na fongdoki Manipur Sarkar ki lairiba akhui kaktana thengnaba yaroi aduna people's awareness sama di mi hatna ba honarakba sathariba thong mayam si di masi yamna awareness piminnabagi daita lominnabagi amaga cooperation pinabnabagi sathanabagi adi
ꯑꯗꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯗꯨ ꯁꯨꯝꯕ ꯄꯥꯂꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡꯒꯤ ꯏꯅꯣꯠ ꯑꯃ ꯍꯥꯞꯄꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ ngasi ki thoram da thoram mapu oina saruk yakhiba minister ts syam kumana puksel sengdraba tangdu leita draba madi terrorism gi chaitheng nanglab lebak na kaidong da sokhot pangamloi sokhot lamzel da khurau thang liba terrorism gi chaitheng sing muthatna na ba aikoi purna ma toina sangshin minasi phongdoki Manipur lenga ki chief secretary DGP amasung makok thongbu official kyana saruk yakhiba thoram da terrorism gi mayok ta lepli han iba wasak se please pathok tuna puna wasik lominaki Thamoi sengdraba santi leitraba terrorist thing phangaba punemak arembani haiduna ai haining aduna koi khunimak sap manana thamoi sengna leipak asegi amadi country asegi maliamda santi purakpada akoi su asoba daitama lomina duna terrorist pu maru pukna manghanba adugi thodang adu lomina se habo phami thamjaraga sigumba terrorist ki akoi thodok ase mikup khudingi akoi isada yaw I wakhal si lay make terrorist abasi muthatpa haiba wakhal da punamak seba tawmina je phami thamjaraga India ke Prime Minister Oiramba Rajiv Gandhi laikidab ki chai kunipan subaning sing thorong marilenen ngasi India pumba anti terrorism de hana palan tauriba sigi manung chana Manipur da su thorama sigi sarak women Manipur Pradesh Congress Committee na su sinduna pangtoki thorama da Imphal ki BT Road leba Congress Bhavan da hana ki Chief Minister su oiriba CLP ki leader Okram Ibobi amade MPCC ki President yauna party ki luching basing na sarak yadun pangtoki Thoramad ki manung chana Rajiv Gandhi ki photo da lai sukatun ikai khumna bu utki loinana Rajiv Gandhi na pamjaramba pandam gi mathung inna amaga hana sunaba amade terrorism gi mayokta laiduna ingtapa amade saukhatpa India ama puraknaba MPCC gi thaumi sing ama toina wasak lominaki laikhidraba former prime minister gi mafamda akoi ikai khumnaba utpa aduga mangna pamjaramba pandam sing haiba tare prithvi da leiriba aduga maruina akoi bharat ki yumlon kaironaba leipak singda Sri Lanka oiba yai Pakistan oiba yai Bangladesh leiriba pak singsi yamna harmonious oina yamna nungsi sanana understanding leinana leiba pamba santi pamba adugumba leader amani aduna yamna tamthiba mongda hatkhiba namit adubu Bharat Basi Kudimagna, the Numit Asibu Ningsingduna, anti terrorism day Haidana, Bharat Ki Praja, Mipung Kudimagna, Nasi, observe Taujabani. Handak Manipur ki transgender ani Bangalore gi mioi ahum na namduna ikai khumnaba manglaba matung hawat kangkhat pangamdana physically amade mentally torture tawkiba loinana hat kani hana kihanma gi thawongbu Manipur diaspora Bangalore gi cherol aman awang bathakta yaningda phongdorokli thawdog asida chenaba Rakesh sahi kunmari Manikanta sahi kunmanga amade Surya chai kulumdoi haribi mioi ahumase fagatuna makhataba case lokale suhairi National Media House Karana Pangthokiba exit poll gi matung ina center the NDA government amut hana lakani hairabasu Manipur Pradesh Congress Committee MPCC gi President Gaikhang amna di UPM asung masiga chanmina party na punsilaga BJP yaudaba government am soidana lakani habgi thajaba phongdokrei BT rotaleba Congress bhavan ngasi ngasi pangthokiba anti terrorism de gi thorong bu mari lenena paumi singa unabu mada paumi singna hangba wahang gi paukhum piraduna Gaikhang amna hai exit poll haiba si oirakpa yai habigi assumption amane adubu handaki assumption asi thajabagi wang madani assumption khudingmak sumgani haina lawbasu sumgadabat mande hana phongdoki loinana kumjali sing machapan mariputara mapan gi election dasu housing India gi vice president oidiba Ben Kya Naiduna exit poll khudingmak achumbanati hana phongdoki ba wafam laiki hari amade center da leriba BJP ne luchingba lenga kasi yamna missive oiva lenga kamani hana su maral siki Exit polls, everybody is free to express. Organization kang ni mag assumption na orang payah, kalau payah itu pilih berkut pilih pilih tu hendi hendak le. Makanya pilih se public perception di thaja ujat. Hai cuma lah, aku just tahu ni lagi. They have freedom to express. We are also free, not
accept it to ho tawri projection si kitang heman bra la atal bihari baspai sahib na prime minister oirim tum same thing p here adu congress kanam pau thajaram de adum tum adu congress came back to power sigum su leita banate file uri public perception da p projection se accept to se ite ka wan thoi akhoi ki party wadan tate ite general people sing asu assassimedi hemen khaida haidana gatagana taw we could not absorb this prediction. Churachandpur gi zau khunau khulda paikat kadoriba water supply scheme gi project ase thawa yawba dealers singa paikat pa yagani hari project ase gi matang da tha si kunmari fob gi manung da Churachandpur gi singat subdivision da leiba taruk suba battalion da the 6th light infantry da contact taunu na baso hari lona last date na me kunmanga ne akupa marol mobile number 7058210881 natraga 96 9366793028 contact tawdunaba kangalakli Phumlo Gram Panchayat ki Pradhan Mashnam Manik Chan gi yumda sakhangda bakharana ID pokay hendur aki akang nangan kibagi thawangbu yaninda phongdok tuna ngasi miyam wakat mi pham khre Phumlo mamang laikai da pham kiba wakat mi pham aduda Phumlo Gram Panchayat na konba mafam singi apunba maira pai bi sing saruk yaki Wakan mi famadu mari lenana Pradhan Mashnam Manik Chan hai kibada ngarang megi tang kun gi numidang waramda ma ki thongalda bom pokayen bagi thawang adu kana amadi kari maramgi kanana kari amadi kari maramgi damak tawhan bano haiba khangba ngamdri laibak thiba thawdoka tuda mahak masamag karma maga mari lenana yumda laitaba tanjada thokibane bom pokai ba thawdoka tuda misimina di yahode adubu yumgi hui amadi bom gi machena pan badagi laikidre Phumlo Gram Panchayat ki chakot thawrang gi oiba thabak thor maikai adom gi miyam ga tanaraga niyam chumna thabak paikatli yumgi miyoy amadi akoi badalai miyam da aki akang pon ba thawdoka situng da amuk tawbigano nungai taba pian da kya lairabasu maram sarabadi wari sana du waruisin purak naba hotna sehana Pradhan asina thamlakli Pradhan atayna tawbasing aina tawbasing adu mun thigatpiraga sigaidi reasonable oide haibadu matik chana thigatpiraga khal khudimaki demand tawba khudimmakta akoi reasonable bu oiraga di ai wari sana bi sem sadu leijai adu ngasi fawda gi gram panchayat sida praja sing amadi mai ben singa loinana ai gi laiba fan khudimmak sida si lai hairaga loinaba ngasi fawda sikim ta chena da nai thabukta loinaba sijine manik chal hairiba nupa asi Phumlo Gram Panchayat ki oina magi thabak thorong khudingmakta aikoina thoidongna masi kaidabra haibagi wakhallol amadi aikoi su leijai adubu penda bakaya lairagasu mase masa unabiraga adumadi pende adumadi aikoi pamde haibana singba ma wari sabibana hena phatabra adu matungda su sugumba aki akhang nangba ade aikoi prajada awaba piba sugumba se amu hana tawbiganu Thawal Commando amadi kuntaruk sub AR gi apun team ngarang ingang lok tagi KYKL gi active cadre ani fare hari fare KYKL gi active cadre ani adudi kaksing kunau umathel awang lekai digi mayang lamam nimai chan maitai alias panganba sahi kunithoi apokpa m thoi maitai amadi mutum ranjan maitai alias lamjing sahi taranipan apokpa m devan chandrakhong mamang lekai digi ni M Nimai Chan Hauki Bachai Lissingani Taranipanda Yai Mamaitai Kobumiamagi Kutang the KYKL the Yaurakiban Harry Maki Army number na KYKL gi Kuntranipan Suba Betski 006 ni Harry Loinana M Ranjana Naurim Mangang Koba Amagi Kutang the Kumza Lissingani Taranipanda KYKL the Yaurakiban Harry Maki Army number na KYKL gi Kuntranipan Suba Betski 009 ni Harry Khunzamem Arun gi mihata senai haiba maki loinabi Khunzamem Helen gi aroiba wild sathananaba mi taranipanda lamphel da lebe CJM Imphal East da putorok matamda court complex da pamda thodok thokibag marilena na phajin kiba mioi tarahumdoi ngasi CJM Imphal West da puthoknaba matung numit taramanga gi judicial custody da remand lautakre thokiba thodok da mioi tarahumdoi gi matak lamphel police na FIR number 106 close 52019 LPSU oblique S 144 oblique 148 oblique 307 oblique 325 oblique 353 oblique 447 IPC amadi 333 PDPP pan kibani hari
Amaramda Khunzamim Arun Maitai Missiga Marilena Haukiba Metara Nipan Infal East Court Complex the Tokiba Mofiam Akayato Tokiba Taudok ZAC against the brutal killing of KH Arun Maitai Bamon Kampuna Nungaita Fondorokli Tokiba Taudok Matanga Ngak Piner Naba Amade Lawyer Amadi ZAC Marakta Cooperation Piner Naba ZAC Sigichero Lamana Fondorokli DM College of Arts की आहान सेमिस्टर की एग्जामिनेशन फोल लाउथोक्तना अनिसुब सेमिस्टर की एग्जामिनेशन पांगथोक्नरब होनरिबा सिदा महिरो इसिंगना यानिंगदब फोंदोरकली DM College of Arts ता सेकंड सेमिस्टर तमलिब महिरो यमना फोंदोरकिबदा हौकिब जनवरी थादा आहान सेमिस्टर की एग्जामिनेशन तौख्रबसु दनमंजुरी यूनिवर्सिटी की मखादा लेरिबा कॉलेज अहुम हाइबदे DM College of Science Arts अमदि GP Women College की आहान सेमिस्टर की एग्जामिनेशन फोल लाउथोक्तना लेरि अदुबु अनिसुब सेमिस्टर की एग्जाम ना लाखलिब मे कुलुमदोदगी हौननब मतम लेबलक पासना माहिरो इसिंदा खुदोंग सादब पीरे हन इंपैक्ट न्यूज थमलकी एग्जामिनेशन फोल लाउथोक्तना लेरिबा सिदा DM यूनिवर्सिटी की एग्जामिनेशन कंट्रोलर न चिंगबा मरी लेनब सिंगदा खंगन किब लेख्रबसु अनिसुब सेमिस्टर की एग्जामिनेशन तौगदब नुमित निनी खक्ता ngairaba si fawbada फोल लाउथोक्तब सिना माहिरो इसिंदा चममनब पोले पोंगदोरकी लोनना एग्जामिनेशन फोल लाउथोलब मतुंग यामद्रबद चयोल अमगी मतुंग अनिसुब सेमिस्टर की एग्जामिनेशन तौबियो हानसु मरी लेनब सिंग पुनिंग चिंगसिलकली नाकलमरम द इंपैक्ट न्यूज ना DM यूनिवर्सिटी की एग्जामिनेशन कंट्रोलर उननब होनबदा कंट्रोलर मसा यूनिवर्सिटी असिदा लेरम किदे लोनना DM कॉलेज ऑफ आर्ट्स की प्रिंसिपल की सो ऑफिस सो लोंदुरा लेरम थेंगनरकी ममांगी एग्जाम की रिजल्ट तो यंगजरगा कदाई कदाई दा अखोई से सोइग्रा हायगा फीडबैक पिजरगा मथंगी एग्जाम तो थेंगनगदबनेबा मसीमा अखोई दा लेट्रबनी मथुकी तंजा अतोब स्ट्रीम दगी आर्ट्स स्ट्रीम द ओंजलकपा छात्र मयाम यावे अदो मखोइना मार्किंग पैटर्न से कमाइना थारगा मार्क फंगनी खंगजदब यावेबा अदुमाइना हाइदोरलगा मसादा फीडबैक तो पिजनबगी हाइतारे सम गैप सुंगी पिदना एग्जाम से ngasi हाइदोरप याय हेंग हाइदोरप याय अदुदि तमंगम दे अदु एग्जाम से ngasi हाइदोरलगसु नोंगमतंगी गैप लेरगा मथंग दे अखोइना दे 23 एग्जाम थाबा हाइबसी अखोइदा मदुगी कैपेसिटी सुंगले लेफम ज थोकते प्रेशर अमसुंग टेंशन असी अदुगी मते हाई ओरे अदुना एग्जाम असी मायंगनबदा अखोइ अवाब ओगेरा खले अदुना until and unless अखोइगी एग्जाम रिजल्ट से हाइदोरलगा मथंगी सेमिस्टर के एग्जाम सी थाबदा at least 1 week की गैप पिद्रगदे अखोइ एग्जाम असी मायंगनबा सुंगम Infal West की मनुंग सनबा सेगमाइदा लंबी एक्सीडेंट नुपा अनि लेखिद्रे थौदोग ngasi नुमिंग मतमदा नेशनल हाईवे नंबर 2 की सेगमाइ कौजेंग लेम मपादा थोखिबने इंपैक्ट न्यूज ने फंग पाउदा सेगमाइ कौजेंग लेम मपादा ट्रक अमगा चकानी पान गाड़ी मचा अमगा थेंजिन नखिबने हरी थौदोग दु गाड़ी मचा दु तोंगखिबा मियोय अनिमक लेखिदबने थौदोग दु लेखिद्रबा नुपा अनि अदु सेगमाइ कैथेल लगी महारबम लकी चान सही कुनमापन सुंग अंगोम संदीप सही कुंथ्राने नाकलमरोमदा लमसांग दसु साइकिल थौरग लाकप नुपा अमा मथंद तुसिलब मतुंगदा लंबीदा लाकप ट्रक अमगी मनिंग सकान अमुक तक्सिल लंबदगी लेखिद्रे हरी थौदोग से ngasi nungtil pung mari tabu matamda lamsang kaithel manakta leiba thong mayai da thokibani hari थौदोग अदुदा लेखिद्रब नुपा अदु यांगलेम काउरेल चही निफु तरुकनी Infal West District Commando team amana lakot protection thorang manung chana thangal bazar amadi pauna bazar da Live Hotel GM Hotel Embassy Hotel Avenue Hotel Polo Inn amadi Niran Lodge da thibu humgi thabak chathakrai Infal West ki additional SP operations A Ghanasam Sarma gi miyang makha ngasi numit umgo matung pung tarani thoi makhai dagi pung ama makhai forward chathaki thibu humgi thabak aduda mipa mipundi amata yaukidi hari Matanga Swida break Malozage, break Matunda, Saya Sigi Bosim Loba High School Living Certificate Examination da, Lenga ki school kontra taruk, added school Tarani Panamadi, Lanai School Mapangi Mahiro Yamafoba, Mai Pakwa, Ngam Kidabagi Pau Amade, Manipuram Sumbalim Tongan Tongan ba I Pau Sing Pudun Lakchage, Impact News Bo, Miging Tadun Lebu. Break Matung the Mayambo, Amuhana Taram Okchari, Loina Bulletin Sigi Makata Pau Sing, Miam the Pijari. Saya Sigi Board of Secondary Education Manipur, Bosim Naloba High School Living Certificate Examination da, Lenga ki school kuntra taruk, added school Tarani Panam de Lanai School Mapangi, Mahiro Yamafauba, Mai Papa Ngam Kidre, Mahiro Sing Examination Sedakari, Maram de Mai Papa Ngam Kidribano, Haibimatanga, Impact News ki reporter Ilang Musuk Amadi, video journalist Bishorjit Namarapam Anidagi, Manipur Gitongan Toanba, Oza Sing Mahiro Loop Amadi, Guardian Sing Unarubagi Paudamama.
Bosem na lauba sahi asigi high school leaving certificate examination da apunba mahiroi lising kuntraga taretka sahum kunga humdoi na saruk yaduna pangthoki. Examination asi board ki maikai dagi mamang sahi singda exam haidokpa matam da thokiba thohaningda ba thodok sing adu thokta bagi damakta Bosem gi maikai dagi akan mamong da honaki. Telo matam site khoina examiner mayam si khoina mamang da su hek mayam gi pena da ba khona da ba number yam na pilam de kolam de hem sing mayam si ko na ba soi mayam si kram kai de khoina handa ngam gadra kari no ma si soi be ya si hem sing ma si February gi first week of the February de khoina oja mayam ma tong ma subject ki khoi nimit humni gumba khoi sip morning de sip ama thamba evening de sip ama thamba kana subject mayam ma gi Manipur gi thodo in dona khoi dongan ba khoi public exam da head oina pura ba the edition head oina pura ba waja singe matengi loina na mo resource person oina haba kan kari area de hena soi waja sing china maru oina sumna gi si mugi hakta na taba ibana khoina coordination taw matam da adagi marks slip ta singit matam da madugi precaution measure mayam do khoina hoi khoina ten short notice ta inspector omba kan bukti yo phatra su maximum waja mayam turn up tawi Examination asida mahiroi ama phawa pass taw khidraba lainga ki skun kunthraga taruk asigi manungda Chief Minister N Biren gi kendra oiriba haingang gi manung chanba haingang high school amasung Ibemsa high school khabam su yauri masigi mathakta matam amada aphaba mahiroi kya puthok lambada maming chalamba Ramlampan Higher Secondary Kansipur High School C High Iboyaima School Singjamai Kaksing High School na singba school kaya su ningba kaingai oiki school sida tamiba satra singje ayamana loina bau chek suba chappa adagi ate simpham chappa ngakani ada maming di challaga moisi school jing thinungai karu yade koina mayum da satna khotna loina ba arrangement tawre pakha tharam daise koi bua sibo moi la uyada ba ngakani ana mama papa na su kiar khan lawdaba ada nga ki lai masa oiba Sina sumaram oire hairaga kena tawni oja singdi tasengki loin ta ko ngakte ba Edet school singi marakta Jinden Aiden High School kwa kaithen Kawa Huidom Laikai High School Popular High School Sagonban Texam High School Uyal High School na singba maru oiba school kaya gi oja singsu harau bhaibadu phangkhidi Board of Secondary si national recognition piba matamda kogi school si magi surrounding da leiba adagi kayam lapna leiba kayam nakna leiba habase yengdana school singse arak pa school khudimak loinamak kogi recognition pithokpa se sinasu ayambane ba aduna kogi lerami ba edit school se sidarakpa sadra si honare koina honadana sabian ai job khidang phara mai pangadi atop school de songi ba sina koida koi lai bak this khidang akoi edit gum se asmoi si made koi asa taw yari an thamba sadra singse khara phagaladi kamai to ina khang certificate lawi khangde lawde khangde dum transfer taw akoi like taksagin na khoi lairaga khoi pha semjagin hona zabni ba dubu tangai phadana form fill up bo taw yadana khoi na khomjara kan da form fill up bo tawri ne ba form fill up taw je moi pisa puthon ngai leitre taw de khoi na khaijanaraga khoi puthoga form fill up bo tawraga pekha thali ne ba Amarom mama mapa singna masa singbu aphaba miyoi amamam oihannabugi pandamda sahi chupa sen changna thakiba private school sing adugi manungda Bim Sangai Pro HRD Academy Gari Nilofer English School Khergaon Standard Public School ta ena singbasu yauri Nil chatpagi record maraksida Manipur leba maming naiba maming chatpa private school amani khoigi nil chatpagi record sida yauri Masimakti aikoi pumnamangna ningambaga yamna khetnayena lojai maramdi private school haibasi pass percentage 100 yaudabi yai IT yaudabi yai natraga 60 su yaudabi yai ada private school da nil chatpaka haiba record si yamna khoigi angakpa muai tongan ba school kyagi mahairoi singna paktak nana examination dan ba ngamlaktaba asida Manipur gi mahairoi lup singna su tongan ba wafam kya phongdorakhi Government school ki teaching learning ki system se yamna totally prop chatle ma kun ba tak pangam dabu oja sing jidi makoi suspend tobam thoi makoi ki tolop kak thanpam thoi haibase aims na thamjaningi phan khra oja khra piraga loina thokpa tokjo oina inthokpuna di afaba mahiroi puthokpa sunga moi adugo loina na oja transfer tobo matamda afaba oja mayam ama lawraga su transfer
तब मफम चाना थम्बीदबना मरम ओइरगा अफब ओजा मयाम अमा अखोइगी कांग थांग तादना पोलिंग कादुना मांगनबगी फिबम अमसु मणिपुरदा चथदुना लेरि प्राइवेट स्कूल सिंगसु अखोइगी टॉपर पुथोएना अखोइगी मीडियादा फोंगिबा मीडियादा यावरिबा स्कूल सिंग असिगी टॉपर पुथोइबा महिरोइसिंग असि ngasi desama mati miyamna koselama hangibasi puthoi topper to school na takpi tambe badagi puthoi bra natraga ngasi gi tuition gi culture amale resida tongan ba coaching center gi oja singna tapi tambi badagi mahiroi si topper oirakli bra habasi yamna sawu koselama oina hangnari haidar bet school da duki failure lakpasidi haiba school sing achi amona mahoi hona janingba amadi satra aphau puthongning be wakhalonda puthokpa mahiroi ni puthokpa school ni laujade maramdi competition kungba adugumba mafam sida kari gidamakta mahiroi asibu pasamuk to honbangam drin yam chawo hangamani aduga kari government school gi oinadi tolop phangani khanba aduga satra sing mahiroi like takningdaba oja sing da phawraiba se makhoi gi administration duna bind tawdabna maram oiga sigumlaba yam chawa hobse lakpani mahiroi singna examination da nil chatpa asi manipur laingangna taraina lawpham thok tabaga loinana mama mapa singna su makhoi lawpham thokpa thodang sing adu chap chana lawkhibra haiba wahang amadi lakdi pulsingda nil chatpa haiba se masi gamena su masi dai sida yengsindabagi am chawa mami ma tai soiribasi gamen oja amadi mama mapa punna soibani haina all manipur student guardian organization gi maikai thamjage amaromdana handaki examination asida laingangna sel changna anova building kya saduna aphaba oja kya thamlaga position holder kya puthokani haibge pandamda linkhat khiba lainga ke model school singna handaki examination asida first division gi mahiroi khara puthok labasu position holder gi mahiroi ama phabu puthokpa ngamkhidre oja school sida utilize to oja na so ayam bo ore ko masa ki concern subject teacher do अखोइना थाबिरकद्रा इंदे याम ngaijaba adubu physics chemistry takpa ngamba oja simu leitaba oja masing subject atagi panglei de leiba takadori oja dudi watlabanina khoina menkhatpada su ngamjadaba adu somna di arrangement da su awaba oirapa ade angang sing sina su khotna bagi chang se khara walakpa haitare akhoi site gi so khoi su position holder rank holder puthokta basi yam nungaijade yamde puthokchaning bani class se sum mathang jatharapada akhoi mid session da oja sing se atopa de transfer thadokhiba अदे मरुना स्टेट की ओजादी तरारा कोई लेरिसे तरा खक्तनी अदुगा अयामना आरएमएस की एसएसए की यूटिलाइजेशन तौरपा अदगी अमुना यूटिलाइजेशन तौरपसे खंगौदना सडनली ओजा तरा मुसे माय माय मफम द हल्लोदना असमाइना थादोपिबा असिगी मयाम सिगी अखोगी अंगांग सिंसिगी कइनो दे स्टडी दि यामना अकाइबो थोगलकपा मयाम से education ga mari leinaba miyoi singna table work amadi miyam tin mafam khaktada manipur gi education system da ahong poraksi haina lawa khaktana housing manipur gi leiba education system gi amotpa ahoba sing asi sengdokpa hongdokpa ngamoi haiba si hantaki examination result asin mayek seng tai maram asina manipur laingangna school phagada hansi haiduna lainga ki school humpu khaktada miyeng changbagi mohta manipur gi tongan mafam sing da leiba school singi awada passing amadi lairik laisu tambibagi mawong matau sing asi yengsinbagi matam oidibra video journalist namarapam bisojit ke loinana miyamna paudam jari bai sa ilangba musuk impact news imphal Muslim Purup Singoiba Kumayama Weriba Id Kumay Numita Manipur University na Logada examination Tabak in Mitaribasi reschedule Togan in Atrakatoroi Habasi Marilena Sing Tas Gitang Kuntrafa Manunda Kangan Vio Haina All Manipur Muslim Students Organization AMMSOG President Sahnawaz na Fongdorakli Ngasi Manipur Press Club the Pangtoki Paumi Singa Unavamada Nawaz Makatana Hai Matang Thada Pangtokudraba Id Kumay Numidasida Manipur University Makada Leba College Sung Higher Secondary Singamade Private School Sung Lengaki Makada Lebe School Singi Examination Tari Masi Yamna Laibak Tibane Asigumbasi Mamang Saida Sutoki Saliba Sahi Asidasu Toon Bigano Hadana AMMS or Natasi Tang Taramangada Manipur University ki Controller ga Unaduna Ayiba Serol Pishin Bafauba Laikre Adubangasi Fauba Tabak the Ontorok Laite Fongtoroki Nakalam Rob the Nawas Makatana Haikibada Haukibachahi Lissingani Tarani Panda
gi hauduna MSO na MOBC gi makhada leiba madrasa modernization gi oina paikalakpa wakaf board ki issue da Lengang oza samatara mari regularization pib laikre makatana walhurib oza singsu regularization PBO hiramasigi matang da su sabsaba ama khangdri fawba issue odu makatana chathaki gani haiba wafam thamlaki Naki inau nau na hazik chathariba imi makhaleba college exam da su amsogi makedigi thi ona formal letter official tha jarakanda hugiba mi ki changchang mada controller masam unajare controller masam su exam ase soni jaithok charage habi commitment pibiraga ngasi date 21 jaro foba lebak miyam dai exam be chu habi ki paw amu pibirak tabagi si amsona thamui cheng nungai tab phongtu sai tharba exam ase mi ki handak date 30 bomunung da exam intermittently be exam si mase postpone tawre reschedule ama numit ama le phab se lebak miyam da mai ne authority exam ko cancel over miyosingna lebak miyam da khangan bi Thama sumna chathariba Muslim lining chatpa singi Ramjan kumai ga mari lena Zunet Saka Foundation na Maya Imphal khela khong da leriba lairba miyam da lemna cheng hawayam sung thau thumgi tengbang yenthokre khela khong maya lekai da ngasipang to kiba tengbang ga mari lena na Foundation is chairman Muhammad Nasim na founder kibda Ramjan Thai bisi Muslim singona di yamna maru ba kumaini kumaya sigi manungda Muslim singna sara henduna taibang seba mapugi mafam da thawni zabana mara moiraga thabak suba nom da khudong sa da kya thengna ribane khudong sa da sing asigi khallaga khara da oira sumating oina naba Zunet Zaka Foundation na angam tengbang pi bane tengbang polam singa se lenga kemade lup amatagi mateng laudana pi banate Foundation asina hona jaduna pibane makhatana sulamda masigi lairiba lairba miyam da furup khaidana mateng pangna raba foundation asina thaurang tauri haba wafam thamlaki Thatara ni thoigi manung da khwaidi gi hena maru oiba tha ama oiriba Ramjan Mubarak asigi manung asida ngamjaba khara honna duna leita lairaba sing asida Zunet Zaka Foundation haiba Islamic Trust asigi maming da leita lairaba sing da cheng thau thum amadi atop atop mari lena angam khara pijabani ekoi masen ase jati bisadi naidana nungsi sanana leiminaba aduni Ramjan Mubarak asina pamliba asi Manipur masapum namak santi oina jati bijati naidana punna nungsi sanana leiminaba oirasunu Churachandpur district ki manung chanba sagangda lenga ki mateng amata yaudan organic farm tauriba laumi asong mangte komna laumi singna makhoi gi pothok sing liduna thamner ba cool stories ama sagang kaithel sabiu hana lenga ki puning singchilakli district asigi sangom sumbi lokolda asongna sahi asida hanbo na organic ki low pathap sijinaduna masana loksaba maru sing sijinaduna sar semlaga organic farming ase haudoki ma ki lokol asida tarbus khongdrum sujak morok na sing manama singkya thari impact news ga akhana unabada achongna farm adu tawdringai matamda lorok pantha loi khrabade Senthok lambi thoina leiramde senthok leitaba yade haduna organic oil farm adu hobadagi imungda chauna kanaba pire lokol aduda mahi marong thariba atopa laumi singnasu organic thabak paikhat pamli adu isingi phibam pattabana laumi singi waklol ningal nariba ase kokna naba lengang achobo pukri ama natraga ising piba yaba thabak paikhat piwo haiba wafam thamlaki Masi ekhoigi Manipur se organic kisi loinamak lainarbigi damakta aina ahanma tawjabasida koi sarkarna jingsinbiraga asigi mathakta hena tawba ngamnanaba makoinasu pangan pinubiraga akoina tawribasida khara mateng hena khara pangbiragadi leiriba aigi minakta leiriba laurai kai aduge khungangi misingnasu hena tawnungba hena polakani koi Manipur se organic ki lam haibadu oirakadra haibase aigi aina Our biodiversity, our food, and our health haibathimda United Nations yauna malemgi mafam pumnamakta hayeng pangthok kadoriba International Day for Biological Diversity ga marilenena ngasi Editors Guild Manipur ga shits ga khusamnadra numirasi ga marilenena Sahibungda Nomagyoba Awareness Program ama pangthokre thauramada saruk yakiba Environment ki Deputy Director T Brajakumar na hai mioibana hingbara khwaidigi maru oidibasi u pambi sing yautana malemda mioiba ekhoi khak hingbang oithokloi mioiba ekhoina sel paire lairik haire haiduna su mioiba ekhoida
हिंगनबिरिबा उपाम्बी अमत साब अमति लैब ngamloi मियोइबा अखोइना नेचर गा थेंगनरिबा लाना सिदा ngamle हेना चटलबदि मियोइबा अखोइगी लैफम लैरोइ हेना सुमागना फोंदोकी थौरमदु दा आमजुगी प्रेसिडेंट बिजोय कक्षिंग ताबम एडिटर्स गिल्ड मणिपुर की प्रेसिडेंट खोगेंद्र कोमराम अमसुंग सहाइबुंग खुलगी विलेज चिप्सु सरुग्याख्री NRI Welfare Society UK chapter London na education ki lamda thoidok hendok pathabak pangthok pa made contribution pi bagi damak Mahatma Gandhi Leadership Award Sawyai Higher Secondary School Thobal gi history gi lecturer ramasung NSS program officer gi thausu puriba Dr. Akoijam Priyo Kumar Singh da pirakre International Award ase NRI Welfare Society UK chapter London gi House of Commons pangthok kiwa World NRI Congress amasung International Seminar Cultural Diversity for Dialogue and Development Member of Parliament na saliba thas ki tang kunda khusinar kibnari Hauzik sanabagi pauda Manipur Police Sports Club amadi Setu FC Tamil Nadu anina ahum suba Hero Indian Women League final da lamba taunargani Punjab na yumbu oiduna Ludhiana da Laiva Guru Nanak Stadium da All India Football Federation ki miyang makha da chatarkliba league sigi ngarang sana ki an semi final da Manipur Police Sports Club ki sanaroi NZ Balana match ki taramanga humpunipan Marifu amadi Marifu mathoi suba minute sing da Panjal Mari Chanduna Gokulam FC Kerala bu Panjal Mari ani da maiti ba piba ngam kibani sathariba league sida mapan thokraba Gokulam FC Kerala ki Panjal aduna ani aduna match ki kontra mari suba minita MPSC ki sanaroi PH Bina Devina masamathan da chanja ki Panjal amaga lonena S Ranjana Devina match ki humputara mari suba minita chanmangam ki MPSC ki sanaroi A Rumina Sanabaki Chana Pathap Tugaina Sanarubaki Damak Metski Niputaret Subaminita Center Refrina Metasi Makatana Sana and the Bagalonena Sanaro Yasi final Mestasu Sanaba Yararoi. Legacy Narang Sanaki Bani Suba semi final Dana Setu FC Tamil Nadu Sanaroi Sabitra Vandarina Meski Nifunito Humpumato Humpumanga Amade Mariputara Suba Minching the Panjal Mari Dangmai Grace Nasu Meski Tarahum do Nipumanga Amsung Yanka Yumdo Subs Minitsinga Panjal Ahum Lenana en Ratan Balana Meski Humputara Mato Suba Minute Panjal Amaga Chanduna Central SSB Women's Football Team West Bengal Bu Panjal Nipana the Mighty P Bangam Ki Team Tarani Toina Group Ani Ton Kaiduk to Chataribu Football League Sigi Hayeng final match Sanaragani. Kunma Thoisuba Challenge Cup Veteran Football Tournament AVFA akam patamadi NCVFA Churachandpur ani mai pakre ngasi mapal kangjebung sanakiba football tournament si kuntrama Thoisuba League ta AVFA akam patna amba Serap Court Panjal ahum ani da maiti bapi bangamki match se da mai pakraba AVFA akam pat ke sanaroi ke premjit na match ki taruk taramanga amadi nipu suba minute singda Panjal ahum ledena maiti auraba amba Serap Court ki Panjal aduna ani aduna Razen Rai amasung en Romeo ani na Messi kontra Matoya madi niputaruk sub minute chan mangam na ki sathariba veteran football tournament sing asana ki baroiba league match ta NCVFA Churachandpur gi sanaroi Dominic na match ki mangam di tarani pan sub minute sing the Panjal ani chanduna FC Imi Gambles Langol Bupanjal Ani Sinoda Mighty Bapiki Salai Holdings Private Limited ki Senteng Makada Manipur Veteran Football Association Sindon Chatariba Tournament si team Kunma Thoina League Round Lamba Taunari Tournament si ahan quarter final match ta Cyclone Team A Thangmai Banamadi FVWA Mapal Kangjebung Anina Tha si Kuni Thoyi Nungthilpung Ahumda Mapal Kangjebung de Lamba Taunargani Hero Junior League final round gi match samada Bir Chandra Memorial Sporting Club Tawungkhog Mighty Banangkre All India Football Federation gi miyang makada West Bengal na yumbu oidu na ngarang Kolkata gi Varakpur Stadium na sana kiba Junior League sig anba match samada Minerva FC Punjab na Manipur gi team mo oidu ba Bir Chandra Memorial Sporting Club Tawungkhog Panjal manga ani da Mighty Bangam kibani
मैच असिदा माई पाख्रबा मिनर्वा FC पंजाब की नुपा मचा छानरोई हिमंसु जंगराना मैच की कुलुमदोय अमदि निफुमाथोई सुबु मिनिट सिंह पांजल अनि लोइनना विकास युमनाम तांगबा रागुई अमसुंग सैमसन ना मैच की अहुम तरामाथोय अमदि कुनमंगा सुबा मिनिट सिंह पांजल अममम चन्म ngam मैच असिदा माई थियोरब बीर चंद्र मेमोरियल स्पोर्टिंग क्लब ताउबुंखो की पांजल अनि यदुना मैच की मरी अमदि मरिफु हमदोय सुबा मिनिट सिंह TH प्रियाबोल चन्म ngam Hayang Manipur की टीम में बीर चंद्र मेमोरियल स्पोर्टिंग क्लब ताउबुंखो की अनिशुब मैच ता स्टेडियम स्पोर्ट्स फाउंडेशन बेंगलोर का लंबा तौनरगनी ओडिशा की कटकता सलिब चाहिए सिगी जुन तरेत की कुन फावा सब जूनियर गर्ल्स नेशनल फुटबॉल चैंपियनशिप पांगथोकलगनी हरी चैंपियनशिप असिदा सरुग यारुनबा मणिपुर के सब जूनियर गर्ल्स की टीम में सेमननबा अहानब तांककता पांगथोकिबा ट्रायल अदुदगी अनिसुबा तांकक के ट्रायल दा यावननबगीदमक नुपा मचा गोलकीपर मरी डिफेंडर तरेट मिडफील्डर तरामाथोय मदि फॉरवर्ड सानरोय तरेट पुन सानरोय कुंथ्रा खनगतख्रे हेना ऑल मणिपुर फुटबॉल एसोसिएशन की जनरल सेक्रेटरी इन चार्ज न थोकपची रोल मना खंगलकली स्टेट लेवल सब जूनियर जूनियर वुसु चैंपियनशिप ngasi खुमल लंबाग स्पोर्ट्स कॉम्प्लेक्स इंडोर स्टेडियम पांगथोक हौख्रे चैंपियनशिप हौदोपगी अचंब थौरमदुदा PWD की चीफ इंजीनियर एन नोरेन SFI की जॉइंट सेक्रेटरी BC सिंह वुसु एसोसिएशन ऑफ मणिपुर की फाउंडर मेंबर एन बीना चनु अमदे वुसु एसोसिएशन ऑफ मणिपुर की प्रेसिडेंट एम बीरमणि गलोना एसोसिएशन से मसक नाइब मियोय क्याना सरुग याखी वुसु एसोसिएशन ऑफ मणिपुर की मियंग मखादा था सिगी कुनमरी फाव चथगदब चैंपियनशिप असिदा CWI ब्रह्मपुर नाहबम इम्फाल ईस्ट डिस्ट्रिक्ट वुसु एसोसिएशन इम्फाल वेस्ट डिस्ट्रिक्ट वुसु एसोसिएशन UWA यारिपोक डिस्ट्रिक्ट वुसु एसोसिएशन कक्सिंग अमदी डिस्ट्रिक्ट वुसु एसोसिएशन थौबालदगी लाकपा नुपा मचा अमसुंग नुपी मचा सानरोई चाम कुंतरुकना सब जूनियर अमदी जूनियर की तोंगान तोंगान मसाना सिंगदा अथोय अहेन तानागदौरी अखोने तौजरिबिसिदि अखोगी एम्स एंड ऑब्जेक्ट्स है ओलंपियन पुथोंनबगी थीम दनी अंगांग योखनबगी अदुननी गछि 1990 दे गछि बौबा अखोइना ओवरऑल टीम चैंपियन ओइदर लाई नेशनल गेम्स खुदी मुता अखोइना गोल्ड मेडल मरी फंगबा मंगा फंगबा अतोपना फंगबा तमने अखोनि गोल्ड मेडल 13 मरी नेशनल गेम 33 34 ओलंपियन की पुथोकनी हाइना अखोइना थागचरिबा मंगलान सिदैदा मदुदैदा मतेंग पांगसिनबियो Matanga shwada bulletin se tension jadring mangwena headlines amona pijari NPP Arunachal Pradesh ki sitting MLA Terong Abo amadi ma ki imung manung ni miyoy yaw na puna miyoy taret Nation IM ni hana jingna basingna nongway na kapun halam lay Imphal West District की वने बोर्ड मसिंग टीम के सेम साब लोइरे थोनिंग बतौलोक सिंह थोकतन रब अकन बचचिन थौरांग लौकत लेहना इम्फाल वेस्ट की DC नौरिम प्रवीण नफुंगोर लैबाक सिगी हानगी प्राइम मिनिस्टर राजीव गांधी ने लैखिदब नुमिनट लाकपदा लैबाक सिन मथुंग एंटी टेररिज्म डे पालन तौबगुम मणिपुर दसु पालन थौरम पांगथोकनख्रे हंदक की एग्जिट पोल थाजनिंगाई ओइदे UPA मसुंग मसिगा चन्मिनबा पार्टी ने पुनसिलगा BJP याउदबा गवर्नमेंट म सोयदन लाकनी हाइना गायखा ngमना थाजबा फोंदोकरे अमसुंग हेरो इंडियन वुमेन लीग के सेमीफाइनल दा मणिपुर पुलिस स्पोर्ट्स क्लब ने गोकुलम FC केरला बु पांजल मरियनी दा माइथी पिरमले सेटू FC तमिलनाडु का फाइनल लंबा तौनरगनी